Jiribamda yamna pikliba angang ahum yauna koi nupi angang sing ngoi taruk kugi narco terrorist singna pharaba matungda yamna tamthina ot neraga hat khibagi mayokta koi kokomina yaningdaba phongdoktuna tongan tongan ba khongjang kya sangsallaga manipur lengakta makhoigi oiba demand talaga lakpa pung kunmari gi matam tharaba phawda miyamna pamba demand sing koi pati pide haiduna amuk su pung kunmari magi matam sonthara khibagi matung amuk numit tareni gi matam tharaba phawda lengak tagi chapchawa pakhum amata lakti haiduna ngarang dagi kokomina manipur lengak amadi india lengak ki makhada leiba loisang khuding mak total shutdown lauk thokhiba adugi manung chana tongan tongan ba mafamda leiba lengak ki loisang sing mayam ama koi kokomina satuna thong lon salamba amadi thong hangdabagi paw mayam ama miyamna tanari hoje khune leiba mafam sina thobal district mini secretariat manung sida koi thobal district ki oiba tongan tongan ba loisang khuding mang mafam sida lei haiba tare mafam sida leiba loisang sing asi adumak office matam dagi hongna koi matam chana loisang sing ayamba thong hangnaki loisang sing ayamba thong hangna batana tana office hangduna amadi manu thabak subagi mami koi uba phange masi tanatana koi mafam sida leiriba thong hangba amadi thabak suraga so hana gumna koi mafam sida staff sing tarakpagi mamidi adumak khara nemki amadi office langnabadagi hongna koi akoibada security ki section thorang sing lokatpa amadi gate tagi sangakpadagi hongna amukta tawkhidiba mawongda aiba tare laiba khudimak verification tawbagi sak khangdokpagi mawong thawong sing security na sathabai kai okay aduga manungda kai hana office singda tongan tongan ba office singda magi mathaugi damakta lakpa mi singdi hojiksu adumak sang yamna hanthana lakpa uri adumakpo hojik phawgi oina pandaba thokdok sing thokpagi pawdi leitre